ꯐꯣꯡꯗꯣꯔꯛꯏꯕ ꯄꯥꯎꯒꯤ ꯋꯥꯐꯝꯁꯤ ꯁꯦꯔꯤꯌꯁꯂꯤ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯇꯣꯜꯂꯒ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤ ꯄꯤꯊꯣꯛꯄꯤꯔꯒ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯂꯥꯏꯔꯕ ꯃꯤꯌꯥꯝꯕꯨ ꯑꯅꯥ ꯂꯥꯌꯦꯡꯗ ꯐꯪꯉꯤꯕ ꯁ꯭ꯀꯤꯝ ꯑꯅꯤꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯣꯏꯔꯛꯏ ꯐꯤꯕꯝ ꯑꯁꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯅꯠꯇꯦ ꯂꯝꯗꯝꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯈꯥꯗꯒꯤ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯍꯣꯏ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯐꯤꯔꯣꯜ ꯑꯇꯩ ꯑꯇꯩ ꯍꯤꯡꯅꯅꯕꯒꯤ ꯃꯈꯣꯏꯒꯤ ꯂꯩꯅꯅꯕꯒꯤ ꯑꯗꯨꯁꯤꯡ ꯑꯗꯨꯅ ꯈꯔ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯒꯁꯨ ꯃꯈꯣꯏ ꯅꯤꯡꯕ ꯊꯨꯡꯗꯅ ꯍꯤꯡꯉꯒ ꯂꯥꯛꯑꯒꯁꯨ ꯂꯦꯟꯗꯨꯅ ꯂꯥꯛꯑꯒꯁꯨ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯆꯧꯕ ꯑꯅꯥꯕ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯅꯨꯡ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯦꯟ ꯇ꯭ꯌꯨꯃꯔꯒꯤ ꯍꯥꯔꯠꯀꯤ ꯍꯧꯖꯤꯛꯁꯨ ꯍꯥꯔꯠ ꯍꯣꯕ IDP ꯐꯦꯃꯤꯂꯤ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯋꯥ ꯑꯅꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯀꯤꯗꯅꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯒꯗꯕ ꯑꯗꯩ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯃꯄꯨꯡ ꯑꯣꯏꯅ ꯑꯀꯟꯕ ꯑꯅꯥꯕꯁꯤꯡꯗꯗꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ IDP ꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯗꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯑꯈꯟꯅꯕ ꯍꯦꯜꯊꯀꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯁꯦꯟꯊꯪ ꯄꯤꯕꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯄ꯭ꯔꯣꯄꯔꯂꯤ ꯑꯦꯗꯤꯀ꯭ꯋꯦꯠꯂꯤ ꯑꯦꯗ ꯇꯧꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯅꯁꯨ ꯑꯩ ꯑꯄꯤꯜ ꯇꯧꯔꯒ ꯂꯥꯛꯆꯕꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯌꯥꯝꯅ ꯋꯥꯔꯦ IDP ꯁꯤꯡꯗ ꯑꯅꯥꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯂꯧꯁꯤꯡ ꯌꯣꯟꯁꯦ ꯍꯥꯏꯔꯁꯨ ꯕꯐꯔ ꯖꯣꯟꯒꯤ ꯋꯥꯡꯃꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯣꯟꯕ ꯌꯥꯗꯦ ꯑꯗ ꯃꯈꯣꯏ ꯑꯋꯥꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯎꯕꯤꯔꯒ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯍꯦꯜꯊꯀꯤ ꯁ꯭ꯀꯤꯝ ꯑꯃ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ IDP ꯁꯤꯡꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯁꯤꯒꯤ ꯊꯧꯔꯥꯡꯁꯦ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯃꯁꯤ ꯂꯩꯕꯒꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯇꯝꯗ ꯃꯁꯤ ꯁꯦꯝꯕꯤꯔꯦ ꯍꯥꯏꯔꯒ IDP ꯁꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯑꯆꯧꯕ ꯃꯦꯗꯤꯀꯦꯜ ꯏꯄꯤꯁꯣꯗ ꯑꯗꯨꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯕ ꯃꯇꯤꯛ ꯆꯥꯕ ꯁꯦꯟꯊꯨꯝꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ CMHT ꯑꯃꯁꯨꯡ PMJY ꯆꯠꯅꯔꯣꯏꯗꯧꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯆꯦꯞꯇꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯄꯂꯤꯟ ꯈꯨꯟꯗꯣꯡꯕꯝꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯉꯔꯥꯡ It is very unfortunate information it is ꯈꯨꯗꯣꯡ ꯀꯔꯤꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯃꯅꯤ ꯑꯩ ꯃꯁꯤ ꯍꯦꯛ ꯎꯖꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯖꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯇꯣꯜꯂꯒ ꯂꯩꯔꯤꯕ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯁ꯭ꯀꯤꯝ ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯇꯣꯜꯂꯒ ꯂꯩꯔꯤꯕ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯑꯇꯣꯟꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯦ ꯑꯥꯎꯠꯁ꯭ꯇꯦꯟꯗꯤꯡ ꯗ꯭ꯌꯨꯁꯤꯡ ꯑꯁꯦ ꯄꯤꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯅꯕꯦꯝꯕꯔ ꯇꯥꯡ 6ꯇꯒꯤ ꯉꯁꯤꯗꯒꯤ ꯄꯥꯔꯒꯗꯤ ꯊꯥ ꯑꯃꯔꯣꯝꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯄꯔꯂꯤ ꯗ꯭ꯌꯨꯁꯤꯡ ꯑꯁꯤ ꯀ꯭ꯂꯤꯌꯔ ꯇꯧꯕꯤꯔꯒ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯐꯪꯍꯟꯅꯅꯕ ꯁꯤꯟꯕꯤꯌꯨ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯌꯨ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯀꯦꯟꯁꯔ ꯑꯅꯥꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯡꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗ ꯂꯩꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯀꯥꯔꯗ ꯂꯩꯔꯤ ꯍꯥꯏꯗꯅ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯤꯕꯅꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯁꯦꯟꯒꯤ ꯊꯨꯝꯒꯤ ꯑꯋꯥꯕ ꯈꯔ ꯀꯣꯛꯆꯔꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯑꯁꯥ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯒ ꯑꯃꯨꯛꯀ ꯅꯟꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯑꯅꯥ ꯑꯌꯦꯛꯁꯤꯡꯒꯤ ꯏꯃꯨꯡꯁꯤꯡ ꯎꯕ ꯊꯥꯡꯕ ꯉꯝꯗꯗꯅ ꯑꯆꯧꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯅꯤ ꯃꯔꯝ ꯑꯁꯤꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ PR ꯁꯔꯀꯥꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯁꯦ ꯇꯥꯕꯤꯔꯦ ꯍꯥꯏꯔꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯆꯦꯞꯇꯔꯒꯤ ꯐꯣꯡꯗꯣꯔꯛꯏꯕ ꯄꯥꯎꯒꯤ ꯋꯥꯐꯝꯁꯤ ꯁꯦꯔꯤꯌꯁꯂꯤ ꯂꯧꯕꯤꯔꯦ ꯍꯥꯏꯔꯒ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯇꯣꯜꯂꯒ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤ ꯄꯤꯊꯣꯛꯄꯤꯔꯒ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯂꯥꯏꯔꯕ ꯃꯤꯌꯥꯝꯕꯨ ꯑꯅꯥ ꯂꯥꯌꯦꯡꯗ ꯐꯪꯉꯤꯕ ꯁ꯭ꯀꯤꯝ ꯑꯅꯤꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯈꯥ ꯇꯥꯅ
असुम फंगनबियो हाइदना भारत सरकार मसुंग स्टेट सरकार की अथॉरिटी सिंदा आई सोशल वर्कर अमो इना लमदम सिगी आई अपील तौजरी थैंक यू